Ngasi aikoina leiriba Prithvi asida wangla Chingjao kya ama leiri. Mayam sing adugi marakta meter lising nipan yauna wangba Chingjao asidi supnagi taramari kaktani. Aduga mayam sing asigi marakta Mount Everest na 8,889 meter wangduna khwaidagi wangba Chingjao ama oiri. Adubu miyoi kyagi thawai manglaba matungda hairiba Chingjao asisu miyoibana khudumjanba ngamki. Chingjao asigi maramda yamna mystery oiba wapam kya ngasisu leiri. Hiram asigi matangda Daily Dose Manipur na mayamgidamakta anawba video ama uduna lakchari. Channel asida nauna lakpiriba viewers na channel asibu support tawbiduna subscribe button da click ama mumtang nambidu. Amati asigumlaba interesting oiraba video kya ama leptani. Amu ekoigi video gi maikita pangse. Ihananba mystery asdi Chingaroi Mallory amati Irwin anigi wari asni. Ngasi fawda aikoina thajnari madudi Sir Edmund Hillary na Mount Everest asi ihanana 1953 da kaki haina. Aduga aikoina thajariba aduna aranba minamba ama oiramlagadi kamdoba. Achummani aikoina thajariba sing adu minambani haiba. English macha George Mallory amadi Sandy Erwin anina ihananba oina 1924 da Mount Everest asi kaki. Makoi ani adu geologist Noel Odell na maki telescope amada yama lapa amuba dot ama oina uki. Odell na khangma ngamki nupa ani aduna yamna pangal thongna leina chatki amadi soidna Everest ki summit phawa yaurangani haina. Ikon bada mahakna nupa ani adu ukiba matamdadi Everest ki maton yaugadaba supnaki fit chamarom da mangai ki. Adubu yamna mystery ama oiribati makoi ani aduna amukhana halakidaba natragana Everest ki maton phawa yaukibra haiba asini. Tasengbadi George Mallory su experience leiraba mountain climber amani aduga mamangda su anirak su kadure. Mahakna ahanba oina British ki reconnaissance expedition oina 1921 da kaki. Expedition aduda Everest ki akoibda leiba area singi mapping tawbasu ngamki. Western slope kakiba ihananba western romgi Chingaroi amasu Mallory na oiki. Matam maduda mahakna khangba ngamki. Climber singna awangba high altitude ching kaba matamda oxygen darkar leigani haibasi. Adubu Sandy Erwin di experience leiba climber amadi nalamne. Mahakti supnagi British climber singna sisinaba oxygen equipment singi repairing chawba haiba khaktani. Mahakti skill adu khangwadagi Mallory na Erwin bu khongbu amoina puki. Potchai puba mi manga amadi guide amaga loinana makoina ching kaba hawi. Guide adu lehauki amadi chingsing adu survey tawringai snowstorm ama Mallory amadi Erwin tamna laki. Guide aduna makoi ani tana na balauki. Adubo mikup aduna makoi anigi aroiba mikup haibidu oiki. Matangi numita makoi ani butiki adubo supnagi makoi na leramba camp adu ihang hangna amadi makoi gi bagsing aduna T-shape oina semduna leramba tengnaki. Adubo 1999 da Mallory gi Asiba hakchang adu phangki. Adubu masina kamdouna makoi sikibano haiba adugi mystery adudi solve tawdre. Mahakna Howard Somerville dagi wairakiba camera adudi ngasi phawba phangba leitri. Karigumba camera adu phanglabdi soidana makoina Everest ki summit phawba yauki haibadu proof tawrangadabni. Adubu clue amadi leiri madudi mahakna maki nupi route ta asumna promise tawrangki. Karigumba Everest ki matonda yaurabadi soidana nangi photo adu Mount Everest ki matonda thanamgani haina. Ching kaba haudringaida Mallory na maki nupi gi photo adu maki inner pocket ta checkshin na hapki. Adubu Asiba hakchang adutadi photo adu yaurangkite. Number ani suba asdi strange phenomena at Mount Everest. Mount Everest ki matonda climber singna bhutpret ki sapham amadi yamna akitu jingai oirba spirit sing thengnabagi thogdok kya laikre. Thogdok asimak Mount Everest khunda aduna leiriba Serpa Pemba Dorjena Thogdok asimak masada thoki haina hairi. Mahakna Everest Chingsang asi 2004 da pung taragani thuiga minute nipumanga changna kaduna khwaidagi thuna kaba ngamba misak amu oiki. Mahakna chingdagi kumtharkwa matamda kadomdagi no khanghaudana mateng nibagumba amuba salon amagi makut amana tingthorapagum thengnaki. Matam aduda mahakna thajaki Thogdok sing adu Mount Everest ki maton yobang ngamkidraba Asiba amadi ahingba anigi marakta leiriba climber singi tawai singni haina. Mapam adugi miyoi sing amadi Everest ki chingkaroi singna makoida ching karingaida ahingba khutna pairakpagumba mangal oina uba amadi akiba khonjil kya tabagi Thogdok sing thengnakre.
Matang asida hangliba wahangdi mayam sing asi paranormal activity oigadawribra natragana oxygen amadi weather yamna phatabdagi hallucination ama oigadawribra. Number ahum suba asidi the zone of no return. Laimaidagi meters lising nipan wangba Mount Everest ki mapam amalay. Haiba mapam adubu climber singna zone of no return haiduna khangnay. Mapam adugi atmosphere adu yamna pavana maram oiraga climber singda oxygen max yorba fawba sor honbata yamna wana thui. Masigi mapam asi yorokbadani climber singi marakta asi ana yamna thogliba asi. Mapam asibu dead zone amani hainaso khangnay. Zone of no return haiba mapam asidi yamna thongna leiba natraga yamna risky lowa ngamba climber khaktana mapam asida chatli. Number mari suba asidi Mount Everest ki akoibada numidangi matamda yamna akibana thalaba konjeltana big thalle. Mount Everest ki akoibada leiba myoisingna mafam aduta numit hek takibaga yamna kinai. Masigi maramdi numidangi matamda mafam asida yamna akiba konjelna langbagi makol maiki marida pungnil nili. Mafam adugi myoisingnati asumna thajane. Numidangi matamda chingsang asina hingatlei amadi yamna sauna myoiba ikuida laman singbagi matau utli haina. Mount Everest traga mangara kakraba veteran climber amana masigi yamna tabda akitu zungningai oiraba numidangda taba konjel asigi maramda yana boina report dauki. Mahakna masimasu haili awangba chingdagi un mapaksing amadi un tarakpa aduna leimaida tarakpa matamda yamna akiba konjel gumna thoi haina. Mamaida scientist na yamna mystery oiraba sound asigi region adumati khangle. Mafam asida numidang hek oibaga mafam asigi unpak singda creek chatlaga hek kai. Unpak singduna awangwa Chingdoldagi tarakpudadi yamna akibagi konjel oina aikoina numidang da taba phangle. Scientist singna mayam sing ase honglatliba climate asina thoganbani hainasu maram piri. Number manga suba asidi yeti gi footprints. Miba aikoigi khongul asidagi hena chawba khongul kya Mount Everest ki leimaida thengnakre. Asigumlaba khongul asi Eric Sipton na 1951 da thengnaki. Khongul adugi akoibada sagi matugumlaba matu kharasu Sipton na phangki. Mount Everest ki lising traga mangadagi lising traga torok feet wangma mafamda Sipton na asigumlaba yamna strange oirba khongul asi melung besingi untaba mafam aduda thengnaki. Mangonda naplaw nanaba khutla yaurumdabna Maka lakminaba Michael Ward ki boot na masisnaraga naap lawi. Sipton na boot adu khongul gi manakta thamlaga kyam pak chawi khangnaba photo kya sunamki. Maki matung ina footprint adu biyebagi khongul dagi saruk ani hen pai aduga khongsa sing adusu chawi. Masina wahang amadi hangi madudi masina karigumba migi khongul oiragadi. Kamdouna atuk ingraba mafam aduda kari su chongdana kamdouna chatpa ngamgadawriba. Scientists na DNA analysis amadi ano-anoba technology kaya sisinaduna yetigi footprints asibu solve tawnaba honari adubu ngasi fawa result phangbadi leitri matang asida yam interesting oiriba amana scientists na yamna kanna thijalaba matungda Sipton na phangkiba sa matu adudi ngasi myoibana khanglaba sa sing adugi amata natte hairiba matu adudi ngasi fawa myoibana khangdriba sa makhal amagi matu oikadawri Natragana masigi matu asi mythical creature ni haina ngangnariba Himalayan mountains ta leiba yeti oigadawribra. Masigi mystery asi ngasi fawba kanana su khangwa ngamdre. Number taruk suba mystery asdi Soviet ki Mount Everest expedition 1953 da Sir Edmund Hillary amadi Tenzing anina Mount Everest pu khudum chandringai aronba Soviet ki expedition team ama Everest Chingjao tamna 1952 da chatki. Makoigi pandamdi Prithivigi khwaidigi wangwa mafam asida Stalin amadi Lenin anigi photo khinduna malemda makoigi khudum chanba du utnanamani makoina Chingdol adubu khudum chanba ngamkide amadi supnagi fit lising kun gator wangwa mafam amada kem tawduna lekki adubu laibak thibadagi makoi amukhan halakide Soviet ki authorities na fawba ikaibadagi makoigi mingchat purakpa chatkiba expedition team adubu lai haiba fawba yakide Expedition adu chatki haibagi amata ngairba pramani. Jenny given return na Alpine Journal da iramba article adu kaktani. Article adu 1953 da published tawki. Makoina karamna mangkibano haibasi mystery ama oina leki. Adubu 2017 da yamna thajadana expedition team adugi maramda kangbangamki. Slovakia climber ama
awang bagi sickness amana maram oiraga siki amadi mahak thina rescue team aduna Fort Camp dagi dead bodies mari pangki chahi adumaktada official agency singna climber mangkibagi report amata su tamkide aduga matau karamna asiba hakchang mari asi leiramgadawriba matam aduda Nepalese Minister of Tourism nadi asumna hairi makoi asiba mari adu mamang sahida mangkiba climbers ni haina adubu explanation asi khitang chingnaba pokli maramdi karigidamakta missing file tawkidrabano haina ngasi phawda mangkiba climber natraga kangudana phangkiba singbu investigation chawi natragana ikai khunabuni adubu ngasi phawda Soviet ki expedition adubu mystery ama oina leiri amadi ngasi phawba kanana su dead bodies mari adubu kanano karino haiba khangba ngamdri Number 8 suba amadi aroiba mystery SD Mount Everest matona leba asiba hakchang mayam sing aduni ngasi phawda Mount Everest ki maton yauge khanna chatkiba climbers kya ama sikre chawrakna ngasi phawda climber chani rom sikre ngasi su makoi gi asiba hakchang sing adu leiri asiba hakchang kya ti unna phumjindun su leiri masina Mount Everest chingkaroi singda warning natraga mafam asida thokiba khudong thiba kya adugi wari leiri Sibaki daba tauna leba chingkaroi khaktana asigumloba asiba hakchang sing adu uba phangani sikraba mayam sing asigi manungda haujik phawba miyamna recognize chawriba hakchang aduni siwang paljorgi asiba hakchang aduni mahakna tonglamba boots adugi machu aduna maram oiraga climber singna ngasi su mahakbu sakhangli mahak 1996 ta yamna kanma nonglei nuksit amada sikhi amadi miyamna green boots hainasu khangnei ngasi su maki asiba hakchang adu Everest ki summit mayada uba phangi karigumba unna mapung phana kuptaba matamda maki asiba hakchang adu ui amadi climber singna asiba hakchang adubu kanduna chatkani karigumba summit yogi hairagadi haujikthi paljorgi hakchang aduna climber singi yamna thajanaraba landmark ama oire amadi summit yogadaba kyam watli habasu khangba ngamle veteran climber amana asumna su hairi climber chamada marphuti green boots na leiriba mafam adu hek yaubaga loina pothane maramdi nupa aduna mafam asida asuk sanglaba matam asida un manungda phumduna leiba adu kanduna chatpa ngamde masiga loina daily dose manipur na mayam degi kaina na wiya thangni jari amadi video asibu like share amadi channel asibu support tobiduna interesting oiraba video kya ama leptana yekbiu aduga karigumba somna pamiba topic leirabasu soidana comment section da comment tawsinbiramu soidana video uthoknaba hotnachage